Hi ma'am, mayang from the ngasi su video mo pudun na lak le. Ado mayam ngasi ki video se jiribam da mangkiba mioi taruk tugi manung da thoibi gobigi macha nipa gi mana thamjarakpa wafam kala social media da phongdokjarakpa angang aduna phongdokjarakpa wahai kharadang mayang mafam da thamjarakke. Noi ni ngasi mana oidira plap. Noi mamai maming kai kawi. Thoibi devi. Mama ga kana ga no jau gise adal phagib se. Chan ga. Nang gi makha. Thoibi bobok rani ga. Bobok ko. Saga. Noi nanau du di nang pamma purak pa nang hodra baba. Hodra. Ai so jenjang kita ora bani moina akhoi labuk talu podo hagar po bu jad de hawul dia tom pan ro Oh nongoina. Asini mayam angang asina thamjarakpa wafam ai buma haidi angang asina mai thamoida khalam doisi ko maki mamit mamang da maki mama amadi maki mabok amadi maki manaubu maki machan bu phara pukhi bhai se angang sigi mathamoida kayam somgani jengu maki mamit mamang da haidi phakibani na ko ado makpudi maraibak phadana angang ase nathokcha hore kuki mahik kuki sa haiba sa dugi makhutudagi makhyatudagi nantho ore ba ko ado ngasi angang se thawai hingja hore mayam angang si Wasan. Nura class kya na? 6 Class 6. Oh ado nang numito lehobra ba mama plab leiro na. Plab lei ne ado mama na Rijaba karap padibagi Rijaba karap tuai moi auto da lak do phan chum nang uhubra bo to da lak. Uya. Oh noi pa sung threira ba. Noi pa ra. degi kangara changure kangara nungmai kap degi jum manung da nungmai kap chale moina Noi yum da ka leira ba. dei thong do moina ani changa kauthore degi kauthore ado haidi angang sigi wa se taraga yamna di akhoi phawbana thamon jam soi ba moi kuki heba kuki se phattaba mahikni phattaba bu jam sathi na phattaba mahikni kuki heba kuki se phattaba mahikni makhoi sidine maitai aikhoi gi marakta sunglai lehendaba eni maitai leiba mafamda makhoi se leihendaba si haijaningi mayang mafamda aidi makhoi se maitai marakta leigedaba nate maitai ga janana leigedaba mi nate ado makhoi se minungsi chendraba nupi su nupa su loina minungsi chende moise A to Z kuki gi nupi nupa A to Z makhoi se minungsi chenba minungsi jawba kuki nate nupi suni angang suni loina makhoi kuki gi bangsa da angang phawbo zawna moide minungsi leite kaino de moi kuki gi angang sing si chune hadi moidi training takpire ko lairik tamba matam sida angang sing tu da nongmai paiba takpire nongmai kapa takpire mi hat pa takpire hadi huzik kai aina haning baibu huzikan seng sanga hat pa dumaina khalyare ba ko adi karina to je jeng adi hatok ninge habida mi jingse mangak sam kathala khara hatok mamit mana ko thok piram makok thukai biram kaino adi akhoina ngasi nga ama haidi nga ama ahingba nga ama sema matamda mi hunche yaude ado huzikan gi hada landa taunari base kuki singina tawi base maitai jingse haidi haning mamong da hatli ado haidi moina khalise nga chak hatpa sa nga hatpa dumaina bat ka aga hatokpa thonga sa thokpa aidi khoi sa nga se bat ka aga thonga sa thokpa du ne khalle ba moine ko maitai singje ko aduna takpadi kuki gi ja se tumna ba ai haibu ai gi famdai kuki gi jat haiba kuki haiba mahik se masi tumna hatok ninge moise moi hatna ba virus sam thado ga moi hatok ninge ba sini miyang famda haijening ba wafam angang asi thamjaramba angang asina phongdok charakpa social media ra phongdok charakpa angang asi ki nungai taba wahai singse taraga mayang mafamda video se semjaduna puraga lakjabani mayam do mayam sidai sida chumi chumde comment thambiramu like tobiramu mayamna mathang share tobiramu